2020-2021 amadi 2022-23 gi matamda laibiramba LMH Law College Student Union na college asigi environment fagathanaba lairiba award passing menbinaba mari lainaba Council Minister Department amadi bishina chingbada memorandum piduna kayarak haikiba lairabasu ngasi fawba mana tadraba mamit udraba magong college asigi award pa matam menbidana lairi arapa students singi khalaga nupa amasung nupi gi tongan ba hostel facilities pigadabani update oiba lyrics sing phanganduna mapung paba library ohengadabani amadi hangduna leiba college canteen mapung phana chalai gadabani loinana college asigi sweeper amasung saukidar loinana security piduna college asibu lunan ba amadi student gi sapti gi damak shingadabani haiba warol sing yawba memorandum ama nawhongnana governor amadi DMU gi BC amasung register da pishilagani masidasu hanagum Mirai by young sin bidaba targadi LMH Law College asida tamliba mahairoi shingaloina duna student power karino haiba mayek sengna khanganaba tawpham thopa sing tawduna khangalagani DMU authority na su satragi ihul khangna thabak tawbira una trabade khongjang sangsinnaba sem saduna lairi haibasi kaubiganu haiki